ꯃꯗꯨꯒꯤ ꯁꯣꯝ ꯅꯥꯀꯟꯗ ꯑꯃꯤꯇꯥꯕ ꯑꯃꯁꯨꯡ ꯅꯦꯅꯥꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯕꯁꯤ ꯃꯇꯝ ꯑꯃꯗ ꯑꯩꯈꯣꯏꯅ ꯎꯇꯤꯗ ꯆꯠꯈꯤꯕꯗꯨ ꯅꯤꯡꯁꯤꯡꯉꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯅꯦꯅꯥꯅ ꯀꯔꯤꯒꯤꯅꯣ ꯃꯗꯨ ꯅꯤꯡꯁꯤꯡꯍꯜꯂꯕꯤꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯑꯃꯤꯇꯥꯕꯅ ꯍꯥꯏꯔꯛꯏ ꯃꯈꯣꯏꯅ ꯆꯦꯟꯕꯒꯤ ꯃꯑꯣꯡ ꯑꯁꯤ ꯑꯩꯈꯣꯏꯅꯤꯅ ꯊꯥꯏꯅ ꯆꯦꯟꯈꯤꯕ ꯑꯗꯨꯒꯨꯝꯅ ꯆꯦꯟꯕ ꯃꯥꯟꯗꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯁꯨ ꯃꯇꯝ ꯑꯃꯗ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯏꯄꯥꯅ ꯌꯥꯗꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯁꯨ ꯀꯣꯏꯆꯦꯟ ꯆꯦꯟꯈꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤꯁꯨ ꯅꯨꯡꯁꯤꯅꯔꯝꯗꯨꯅ ꯀꯣꯏꯆꯦꯟ ꯆꯦꯟꯕ ꯑꯣꯏꯔꯝꯃꯗꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯃꯗꯨꯒꯨꯝꯕ ꯊꯧꯗꯣꯛꯇꯤ ꯑꯩꯈꯣꯏꯅ ꯊꯣꯛꯄꯒꯤ ꯋꯥꯅꯤ ꯃꯤ ꯈꯨꯗꯤꯡꯃꯛꯇ ꯂꯣꯏꯅ ꯊꯣꯛꯀꯅꯤ ꯍꯥꯏꯕ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯅꯦꯅꯥꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯐꯣꯟ ꯑꯃ ꯂꯥꯛꯏ ꯑꯃꯁꯨꯡ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯃꯈꯣꯏꯕꯨ ꯀꯧꯈꯤ ꯃꯈꯣꯏꯕꯨ ꯃꯐꯝ ꯑꯗꯨꯗ ꯀꯧꯕ ꯃꯇꯝꯗ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯚꯣꯏꯁ ꯔꯦꯀꯣꯔꯗꯤꯡ ꯑꯃ ꯎꯠꯂꯤ ꯍꯥꯏꯕꯗꯤ ꯀꯣꯜ ꯔꯦꯀꯣꯔꯗꯤꯡ ꯑꯃ ꯎꯠꯂꯤ ꯀꯣꯜ ꯔꯦꯀꯣꯔꯗꯤꯡ ꯑꯗꯨ ꯃꯈꯣꯏꯅ ꯇꯥꯕ ꯃꯇꯝꯗ ꯗꯤꯂꯥꯋꯔ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯔꯤꯌꯥꯕꯨ ꯄꯥꯀꯤꯁꯇꯥꯟꯗ ꯄꯨꯒꯅꯤ ꯍꯥꯏꯕꯒꯤ ꯄꯥꯎ ꯑꯁꯤ ꯐꯪꯈꯤ ꯔꯦꯖꯋꯥꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯗꯤ ꯇꯦꯔꯣꯔꯤꯁ ꯃꯀꯣꯛꯅꯤ ꯍꯥꯏꯕꯁꯤ ꯃꯈꯣꯏꯅꯁꯨ ꯍꯥꯟꯅ ꯈꯪꯕꯅꯤꯅ ꯇꯦꯔꯣꯔꯤꯁ ꯇꯝꯅ ꯄꯨꯈꯤꯗꯣꯔꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯊꯥ ꯌꯥꯝꯅ ꯁꯥꯈꯤ ꯃꯗꯨꯗꯒꯤꯗꯤ ꯑꯃꯤꯇꯥꯕꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯐꯣꯟ ꯇꯧꯔꯛꯇꯨꯅ ꯔꯤꯌꯥꯅ ꯆꯠꯃꯤꯟꯅꯔꯤꯕ ꯅꯨꯄꯥꯗꯨ ꯇꯦꯔꯣꯔꯤꯁꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤ ꯋꯥꯍꯩꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯗꯨꯗꯤ ꯌꯥꯝꯅ ꯄꯥꯈꯠꯈꯤ ꯃꯗꯨꯒꯤ ꯅꯦꯅꯥ ꯑꯃꯁꯨꯡ ꯑꯥꯔꯌꯟ ꯃꯈꯣꯏ ꯆꯥꯅꯕꯒꯤꯗꯃꯛꯇ ꯔꯦꯁꯇꯨꯔꯦꯟꯠ ꯑꯃꯗ ꯂꯥꯛꯏ ꯃꯗꯨꯒꯤꯗꯤ ꯃꯈꯣꯏꯅꯤ ꯐꯝꯂꯕ ꯃꯇꯨꯡꯗ ꯑꯥꯔꯌꯟꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯈꯤ ꯑꯃꯁꯨꯡ ꯑꯣꯔꯗꯔ ꯇꯧꯔꯨꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯃꯍꯥꯛꯅ ꯊꯣꯛꯂꯒ ꯔꯤꯖꯋꯥꯟꯗ ꯐꯣꯟ ꯇꯧꯏ ꯔꯤꯖꯋꯥꯟꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯅꯨꯄꯤꯗꯨ ꯐꯥꯗꯨꯅ ꯄꯨꯗꯨꯅ ꯂꯥꯛꯇ꯭ꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯕ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯔꯣ ꯑꯦꯖꯦꯟꯠ ꯑꯃꯤꯇꯥꯕ ꯑꯃꯁꯨꯡ ꯅꯦꯅꯥꯅ ꯑꯩꯈꯣꯏꯕꯨ ꯀꯣꯏꯆꯦꯟ ꯆꯦꯟꯅꯗꯨꯅ ꯂꯩꯔꯤ ꯇꯟꯖꯥ ꯐꯪꯕꯒ ꯄꯨꯔꯛꯀꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤ ꯔꯤꯌꯥꯁꯨ ꯋꯥꯁꯔꯨꯝ ꯆꯪꯉꯨꯒꯦ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯋꯥꯁꯔꯨꯝ ꯆꯪꯈꯤ ꯋꯥꯁꯔꯨꯝ ꯆꯪꯂꯨꯕ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯇꯦꯔꯣꯔꯤꯁ ꯑꯅꯤꯗꯨ ꯔꯤꯌꯥꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯑꯃꯁꯨꯡ ꯔꯤꯌꯥꯕꯨ ꯃꯃꯥꯏ ꯃꯃꯤꯠ ꯈꯨꯝꯖꯤꯜꯂꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯄꯨꯔꯗꯨꯅ ꯊꯣꯛꯂꯛꯈꯤ ꯃꯈꯣꯏꯅ ꯔꯤꯌꯥꯕꯨ ꯄꯨꯗꯨꯅ ꯆꯠꯀꯦ ꯇꯧꯕ ꯇꯟꯖꯥꯗꯨꯅ ꯃꯈꯣꯏꯒꯤ ꯒꯥꯔꯤ ꯑꯗꯨ ꯂꯩꯔꯝꯗꯦ ꯃꯈꯣꯏꯒꯤ ꯒꯥꯔꯤꯗꯨ ꯇ꯭ꯔꯥꯐꯤꯛꯁꯤꯡꯅ ꯂꯥꯟꯅ ꯄꯥꯔꯀꯤꯡ ꯇꯧꯏ ꯍꯥꯏꯗꯨꯅ ꯒꯥꯔꯤꯗ ꯍꯥꯞꯆꯤꯟꯗꯨꯅ ꯄꯨꯗꯨꯅ ꯆꯠꯈꯤ ꯃꯔꯝ ꯑꯗꯨꯅ ꯔꯤꯌꯥꯕꯨ ꯃꯐꯝ ꯑꯗꯨꯗ ꯍꯨꯟꯇꯣꯛꯑꯝꯗꯨꯅ ꯃꯈꯣꯏꯁꯨ ꯒꯥꯔꯤ ꯑꯗꯨꯕꯨ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯔꯤꯌꯥ ꯑꯃꯁꯨꯡ ꯑꯥꯔꯌꯟ ꯊꯣꯛꯂꯛꯏ ꯑꯃꯁꯨꯡ ꯔꯤꯌꯥꯅ ꯑꯥꯔꯌꯟꯗ ꯑꯩꯕꯨ ꯃꯐꯝ ꯑꯁꯤꯗ ꯀꯤꯗꯅꯦꯞ ꯇꯧꯅꯕ ꯍꯣꯠꯅꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯑꯥꯔꯌꯟꯗꯤ ꯌꯥꯝꯅ ꯉꯛꯏ ꯃꯔꯝꯗꯤ ꯔꯤꯌꯥꯕꯨ ꯐꯥꯕꯒꯤ ꯊꯕꯛ ꯑꯁꯤ ꯃꯉꯣꯟꯗ ꯁꯤꯟꯅꯕꯅꯤ ꯑꯗꯨꯒ ꯀꯅꯥꯅ ꯇꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯈꯟꯈꯤ ꯑꯥꯔꯌꯟꯅ ꯈꯟꯖꯔꯤꯕꯁꯤ ꯇꯦꯔꯣꯔꯤꯁ ꯑꯅꯤꯗꯨꯁꯨ ꯃꯈꯣꯏꯒꯤ ꯃꯤꯆꯪꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯨꯕꯅꯤ ꯇꯧꯕꯇꯕꯨ ꯇꯦꯔꯣꯔꯤꯁ ꯑꯅꯤꯗꯨꯅꯗꯤ ꯃꯍꯥꯛꯄꯨ ꯍꯥꯠꯇꯣꯛꯑꯝꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯔꯤꯌꯥ ꯄꯨꯗꯨꯅ ꯆꯠꯈꯤ ꯍꯥꯏꯕꯁꯤꯅꯤ ꯁꯣꯝ ꯅꯥꯀꯟꯗꯅ ꯁꯥꯎꯠ ꯑꯐ꯭ꯔꯤꯀꯥꯗ ꯂꯩꯕ ꯏꯟꯗꯤꯌꯟ ꯑꯦꯝꯕꯦꯁꯤꯗ ꯑꯃꯤꯇꯥꯕ ꯂꯥꯛꯇꯨꯅ ꯔꯤꯌꯥꯕꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯐꯥꯗꯨꯅ ꯄꯨꯗꯨꯅ ꯆꯠꯂꯤꯕ ꯑꯁꯤ ꯇꯦꯔꯣꯔꯤꯁꯅꯤ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯑꯗꯨꯅ ꯁꯤꯆꯨꯋꯦꯁꯟ ꯑꯁꯤ ꯌꯥꯝꯅ ꯗꯦꯂꯤꯀꯦꯠ ꯑꯣꯏ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯏꯟꯗꯤꯌꯥꯒꯤ ꯁꯥꯎꯠ ꯑꯐ꯭ꯔꯤꯀꯥꯗ ꯂꯩꯕ ꯑꯦꯝꯕꯦꯁꯦꯗꯔ ꯑꯗꯨꯅ ꯑꯃꯤꯇꯥꯕꯇ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯄꯨꯂꯤꯁꯁꯤꯡꯒꯤ ꯂꯣꯏꯅ ꯁꯄꯣꯔꯠ ꯄꯤꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯁꯨ ꯁꯄꯣꯔꯠ ꯄꯤꯕ ꯑꯗꯨ ꯌꯥꯈꯤ ꯀꯔꯤꯒꯨꯝꯕ ꯁꯤꯆꯨꯋꯦꯁꯟ ꯑꯁꯤ ꯌꯥꯝꯅ ꯅꯤꯡꯊꯤꯅ ꯍꯣꯠꯅꯗꯕ ꯇꯥꯔꯒꯗꯤ ꯔꯤꯌꯥ ꯐꯥꯎꯕ ꯁꯤꯕ ꯌꯥꯔꯤꯕꯅꯤ ꯍꯥꯏꯕꯁꯤ ꯃꯈꯣꯏꯁꯨ ꯈꯪꯕꯒꯤ ꯃꯈꯣꯏꯅ ꯁꯄꯣꯔꯠ ꯄꯤꯕ ꯌꯥꯕꯒꯤ ꯃꯔꯝ ꯑꯁꯤ ꯏꯟꯗꯤꯌꯥꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯒꯤ ꯃꯆꯥꯅꯨꯄꯤ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯁꯥꯎꯠ ꯑꯐ꯭ꯔꯤꯀꯥꯗ ꯁꯤꯕ ꯇꯥꯔꯒꯗꯤ ꯐꯤꯚꯝ ꯑꯁꯤ ꯅꯥꯇꯩ ꯆꯥꯔꯣꯏ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯨ ꯌꯥꯈꯤꯕꯅꯤ ꯃꯗꯨꯒꯤ ꯔꯤꯌꯥ ꯑꯃꯁꯨꯡ ꯑꯥꯔꯌꯟ ꯑꯗꯨ ꯄꯥꯈꯠꯇꯨꯅ ꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯁꯒꯣꯜ ꯒꯥꯔꯤ ꯑꯃ ꯇꯣꯡꯁꯤꯜꯂꯤ ꯁꯒꯣꯜ ꯒꯥꯔꯤ ꯊꯧꯔꯤꯕ ꯅꯨꯄꯥ ꯑꯗꯨꯁꯨ ꯏꯟꯗꯤꯌꯥꯟꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯎꯔꯨꯕ ꯃꯇꯝꯗ ꯊꯥꯖꯔꯗꯨꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯄꯨꯗꯨꯅ ꯆꯠꯀꯦ ꯍꯥꯏꯕꯁꯤ ꯌꯥꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯁꯒꯣꯜ ꯒꯥꯔꯤ ꯊꯧꯗꯨꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯄꯨꯗꯨꯅ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯑꯃꯤꯇꯥꯕ ꯑꯃꯁꯨꯡ ꯅꯦꯅꯥ ꯊꯦꯡꯅꯈꯤ ꯃꯈꯣꯏ ꯑꯅꯤ ꯎꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯑꯥꯔꯌꯟꯅ ꯔꯤꯌꯥꯗ ꯀꯤꯁ ꯇꯧꯈꯤ ꯃꯇꯧ ꯑꯗꯨꯗ ꯔꯤꯌꯥꯗꯤ ꯌꯥꯝꯅ ꯍꯔꯥꯎꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯁꯣꯝ ꯅꯥꯀꯟꯗꯅ ꯑꯃꯤꯇꯥꯕꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯎꯔꯨꯕ ꯃꯇꯝꯗ ꯄꯥꯈꯪ ꯂꯩꯁꯥ ꯑꯅꯤꯁꯤ ꯀꯌꯥꯗ ꯅꯨꯡꯁꯤꯅꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯅꯦꯅꯥꯗ ꯍꯥꯏꯖꯗꯨꯅ ꯂꯩꯔꯝꯃꯤ ꯇꯧꯕꯇꯕꯨ ꯆꯠꯈ꯭ꯔꯤꯕ ꯑꯁꯤ ꯑꯥꯔꯌꯟ ꯑꯃꯁꯨꯡ ꯔꯤꯌꯥꯅꯤ ꯍꯥꯏꯕꯁꯤꯗꯤ ꯃꯈꯣꯏꯅ ꯈꯪꯍꯧꯗꯦ ꯃꯗꯨꯒꯤ ꯅꯦꯅꯥꯅ ꯑꯃꯤꯇꯥꯕꯇ ꯍꯪꯉꯤ ꯅꯪ ꯑꯃꯨꯛ ꯍꯟꯅ ꯂꯨꯍꯣꯡꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯃꯗꯨꯗ ꯑꯃꯤꯇꯥꯕꯅ ꯈꯨꯝꯃꯛꯏ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯦ ꯈꯖꯤꯛ ꯈꯛꯇꯒꯤ ꯅꯠꯇꯦ ꯉꯥꯏꯍꯥꯛ ꯈꯛꯀꯤ ꯅꯠꯇꯦ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤꯅꯤ ꯃꯔꯝ ꯑꯗꯨꯅ ꯂꯨꯍꯣꯡꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯅꯦꯅꯥꯒꯤ ꯊꯃꯣꯏꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯐꯥꯎꯈꯤ ꯃꯗꯨꯒꯤꯗꯤ ꯁꯒꯣꯜ ꯒꯥꯔꯤ ꯊꯧꯔꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯅꯦꯅꯥ ꯑꯃꯁꯨꯡ ꯑꯥꯔꯌꯟꯕꯨ ꯃꯍꯥꯛꯀꯤ ꯌꯨꯝꯗ ꯄꯣꯔꯛꯏ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕꯁꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗꯨꯁꯨ ꯏꯟꯗꯤꯌꯥꯗꯒꯤ ꯂꯥꯛꯄ ꯃꯤ ꯑꯣꯏꯇꯥꯔꯒꯗꯤ ꯌꯥꯝꯅ ꯍꯔꯥꯎꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯁꯨ ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯏꯅꯤꯕꯨ ꯄꯨꯗꯨꯅ ꯂꯥꯛꯄꯅꯤ ꯑꯍꯥꯟꯕꯗꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗꯨꯅ ꯌꯥꯔꯝꯗꯦ ꯇꯧꯕꯇꯕꯨ ꯅꯦꯅꯥꯕꯨ ꯎꯔꯨꯕ ꯃꯇꯝꯗ ꯅꯨꯄꯤꯗꯨꯅ ꯌꯥꯈꯤ ꯑꯃꯁꯨꯡ ꯑꯍꯤꯡ ꯑꯗꯨ ꯂꯦꯛꯎ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯅ ꯑꯌꯥꯕ ꯄꯤꯔꯝꯃꯤ ꯔꯤꯌꯥꯅ ꯃꯈꯣꯏ ꯑꯅꯤꯁꯤ ꯌꯥꯝꯅ ꯅꯧꯅ ꯂꯨꯍꯣꯡꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯇꯩ ꯃꯅꯥꯎꯅꯤ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯈꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏꯅꯁꯨ ꯌꯥꯈꯤ ꯃꯗꯨꯒꯤꯗꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯗꯨꯗ ꯆꯥꯛ ꯆꯥꯕ ꯃꯇꯝ ꯑꯗꯨꯗ ꯅꯈꯣꯏꯒꯤ ꯅꯆꯥ ꯂꯩꯇꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯔꯤꯌꯥꯅ ꯍꯪꯉꯛꯄ ꯃꯇꯝꯗ ꯀ꯭ꯔꯤꯄꯥꯜꯁꯤꯡ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤꯅ ꯍꯥꯏꯔꯛꯏ ꯑꯉꯥꯡ ꯑꯗꯨ ꯃꯔꯥꯏꯕꯛ ꯌꯥꯝꯅ ꯊꯤꯕꯅꯤ ꯑꯩꯈꯣꯏ ꯁꯤꯗꯩꯗ ꯄꯣꯛꯆꯔꯝ ꯇꯥꯔꯒꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯗꯨꯕꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯝꯃꯤ ꯃꯇꯩ ꯃꯅꯥꯎ ꯑꯅꯤ ꯑꯗꯨꯒꯤ ꯅꯨꯡꯁꯤꯅꯕ ꯃꯑꯣꯡ ꯑꯗꯨ ꯎꯔꯕ ꯃꯇꯝ ꯑꯗꯨꯗ ꯔꯤꯌꯥ ꯑꯃꯁꯨꯡ ꯑꯥꯔꯌꯟꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕ ꯑꯁꯤ ꯃꯈꯣꯏꯒꯤ ꯅꯨꯡꯁꯤꯅꯕꯒꯤ ꯃꯑꯣꯡ ꯑꯁꯤꯗꯅꯤ ꯃꯈꯣꯏꯅ ꯑꯉꯥꯡꯒꯤ ꯊꯣꯏꯗꯣꯛꯄ ꯗꯔꯀꯥꯔ ꯑꯣꯏꯗ꯭ꯔꯤꯕꯁꯤ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯗꯒꯤꯗꯤ ꯇꯦꯔꯣꯔꯤꯁ ꯑꯅꯤꯗꯨꯅ ꯑꯥꯔꯌꯟ ꯑꯃꯁꯨꯡ ꯔꯤꯌꯥꯕꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯃꯀꯣꯛ ꯑꯗꯨꯗ ꯄꯥꯎ ꯄꯤꯈꯤ ꯃꯈꯣꯏꯅ ꯍꯥꯏꯔꯤꯕ ꯑꯁꯤ ꯑꯥꯔꯌꯟ ꯍꯥꯏꯕꯗꯤ ꯗꯤꯂꯥꯋꯔꯁꯤ ꯅꯨꯄꯤ ꯍꯦꯛ ꯎꯔꯨꯕꯗꯒꯤ ꯃꯍꯥꯛꯀꯤ ꯃꯤꯁꯟ ꯑꯗꯨ ꯂꯣꯏꯅ ꯀꯥꯎꯊꯣꯛꯈ꯭ꯔꯦ ꯅꯨꯄꯤꯗꯨꯅ ꯉꯥꯎꯗꯨꯅ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ
ꯋꯥꯍꯩꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯃꯈꯣꯏꯒꯤ ꯍꯦꯠ ꯑꯗꯨ ꯁꯥꯎꯠ ꯑꯐ꯭ꯔꯤꯀꯥꯗ ꯂꯥꯛꯑꯒꯦ ꯍꯥꯏꯗꯨꯅ ꯄꯥꯎ ꯄꯤꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯃꯈꯣꯏ ꯑꯅꯤꯁꯤ ꯃꯇꯩ ꯃꯅꯥꯎꯅꯤ ꯍꯥꯏꯔꯕꯅꯤꯅ ꯀꯥ ꯑꯃꯗ ꯄꯨꯟꯅ ꯇꯨꯝꯍꯜꯂꯤ ꯃꯗꯨꯗ ꯔꯤꯌꯥꯁꯨ ꯃꯐꯝ ꯑꯗꯨꯗ ꯕꯥꯠꯔꯣꯞ ꯍꯥꯏꯕꯗꯤ ꯇꯋꯜ ꯑꯃ ꯁꯦꯠꯂꯗꯨꯅ ꯊꯣꯛꯂꯛꯏ ꯃꯍꯥꯛꯅ ꯑꯥꯔꯌꯟꯗ ꯍꯧꯖꯤꯟꯕꯅꯤ ꯑꯗꯨꯕꯨ ꯑꯥꯔꯌꯟꯅꯗꯤ ꯌꯥꯈꯤꯗꯦ ꯑꯥꯔꯌꯟꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯑꯥꯔꯌꯟꯅ ꯃꯍꯥꯛꯄꯨ ꯅꯨꯡꯁꯤꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯈꯟꯖꯔꯨꯕꯅꯤ ꯇꯧꯕꯇꯕꯨ ꯑꯥꯔꯌꯟꯅꯗꯤ ꯅꯪꯉꯣꯟꯗ ꯀꯦꯁ ꯇꯧꯈꯤꯕꯗꯨꯗꯤ ꯄꯨꯂꯤꯁꯇꯒꯤ ꯉꯥꯛꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯇꯧꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤꯗꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯑꯥꯔꯌꯟꯅꯁꯨ ꯅꯨꯡꯁꯤꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯔꯤꯌꯥ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯈꯤꯗꯦ ꯃꯗꯨꯗꯒꯤ ꯇꯨꯝꯃꯨꯔꯣ ꯍꯥꯏꯗꯨꯅ ꯑꯥꯔꯌꯟ ꯍꯥꯏꯔꯛꯏ ꯔꯤꯌꯥꯁꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯕꯅꯤꯅ ꯃꯊꯟꯇ ꯇꯨꯝꯖꯕ ꯇꯥꯈꯤ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗ ꯑꯥꯔꯌꯟ ꯑꯃꯁꯨꯡ ꯔꯤꯌꯥ ꯃꯐꯝ ꯑꯗꯨꯗꯒꯤ ꯉꯟꯇꯥꯅ ꯆꯠꯈꯤ ꯃꯗꯨꯒꯤꯗꯤ ꯑꯃꯤꯇꯥꯕ ꯑꯃꯁꯨꯡ ꯅꯦꯅꯥ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯕꯨ ꯎꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯍꯥꯛꯇꯤ ꯅꯦꯅꯥ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯨꯅ ꯅꯨꯄꯤꯗꯨꯅ ꯍꯥꯏꯔꯛꯏ ꯃꯐꯝ ꯑꯁꯤꯗ ꯑꯥꯔꯌꯟꯁꯨ ꯂꯥꯛꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯥꯔꯌꯟꯁꯤ ꯇꯦꯔꯣꯔꯤꯁꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅꯤꯅ ꯍꯥꯏꯔꯛꯄꯗꯒꯤ ꯅꯨꯄꯤꯗꯨꯒ ꯅꯨꯄꯥꯗꯨꯒꯗꯤ ꯌꯥꯝꯅ ꯉꯛꯈꯤ ꯃꯍꯥꯛꯇꯤ ꯏꯆꯝ ꯆꯝꯕ ꯅꯨꯄꯥꯅꯤ ꯑꯗꯨꯒꯨꯝꯕ ꯑꯣꯏꯔꯝꯃꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯕꯨ ꯅꯦꯅꯥ ꯑꯃꯁꯨꯡ ꯑꯃꯤꯇꯥꯕ ꯋꯥ ꯃꯈꯥ ꯇꯥꯗꯕꯤꯗ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯈꯤ ꯃꯗꯨꯗꯤ ꯔꯤꯌꯥ ꯑꯃꯁꯨꯡ ꯑꯥꯔꯌꯟ ꯃꯐꯝ ꯑꯗꯨꯗꯒꯤ ꯂꯥꯛꯈꯤ ꯃꯈꯣꯏꯅ ꯑꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯃꯐꯝ ꯑꯃꯗ ꯐꯝꯂꯗꯨꯅ ꯔꯤꯌꯥ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯁꯣꯏꯕ ꯉꯥꯛꯇꯅꯤ ꯑꯩꯅ ꯊꯣꯟꯕ ꯉꯥꯛꯇꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯑꯥꯔꯌꯟꯅ ꯃꯗꯨ ꯅꯪꯒꯤ ꯅꯔꯥꯜ ꯅꯠꯇꯦ ꯅꯪꯒꯤ ꯏꯃꯣꯁꯟ ꯑꯗꯨ ꯑꯩꯁꯨ ꯈꯪꯗꯕ ꯅꯠꯇꯦ ꯑꯩꯁꯨ ꯈꯪꯉꯤ ꯃꯤꯒꯤ ꯏꯃꯣꯁꯟ ꯑꯃ ꯈꯪꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯅꯪꯁꯨ ꯏꯃꯣꯁꯟ ꯑꯃ ꯌꯥꯎꯕ ꯗꯔꯀꯥꯔ ꯑꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤ ꯋꯥꯗꯨ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯑꯥꯔꯌꯟꯅ ꯔꯤꯌꯥꯗ ꯊꯦꯝꯅꯕ ꯍꯣꯠꯅꯖꯩ ꯃꯗꯨ ꯑꯣꯏꯔꯒꯗꯤ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯍꯥꯏꯗꯨꯅ ꯔꯤꯌꯥꯅ ꯍꯪꯉꯛꯄ ꯇꯥꯟꯖꯥꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯁꯥꯎꯠ ꯑꯐ꯭ꯔꯤꯀꯥꯒꯤ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨ ꯊꯣꯝꯖꯤꯜꯂꯛꯏ ꯃꯇꯧ ꯑꯁꯨꯝꯅ ꯃꯐꯝ ꯑꯗꯨꯗ ꯖꯤꯞ ꯂꯥꯏꯟ ꯑꯃ ꯎꯕꯗꯒꯤ ꯖꯤꯞ ꯂꯥꯏꯟ ꯑꯗꯨꯗ ꯔꯤꯌꯥꯕꯨ ꯍꯥꯞꯆꯤꯜꯂꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯖꯤꯞ ꯂꯥꯏꯟ ꯑꯗꯨ ꯇꯣꯡꯂꯗꯨꯅ ꯑꯗꯨꯃꯛ ꯆꯠꯈꯤ ꯃꯐꯝ ꯑꯗꯨꯗ ꯑꯃꯤꯇꯥꯕ ꯑꯃꯁꯨꯡ ꯅꯦꯅꯥꯁꯨ ꯂꯥꯛꯈꯤ ꯑꯃꯁꯨꯡ ꯃꯈꯣꯏꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯇꯥꯟꯅꯕ ꯐꯪꯖꯈꯤꯗꯦ ꯃꯗꯨꯒꯤꯗꯤ ꯑꯃꯤꯇꯥꯕꯅ ꯑꯁꯣꯝ ꯅꯥꯀꯟ ꯁꯥꯏꯠꯇ ꯂꯩꯕ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨ ꯄꯥꯎ ꯄꯤꯈꯣ ꯍꯥꯏꯗꯨꯅ ꯄꯥꯎ ꯄꯤꯍꯟꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯁꯨ ꯖꯪꯒꯜ ꯐꯥꯎꯗꯨꯅ ꯑꯁꯨꯝ ꯂꯥꯛꯏ ꯀꯦꯕ ꯑꯣꯐ ꯒꯨꯗ ꯍꯣꯞꯇ ꯆꯠꯇꯣꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯍꯔꯥꯎꯖꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯁꯣꯝ ꯅꯥꯀꯟꯗꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯃꯁꯨꯡ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯒꯤ ꯅꯨꯄꯤꯗꯨ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯃꯗꯨꯗꯒꯤꯗꯤ ꯅꯨꯄꯤꯗꯨꯅ ꯍꯥꯏꯔꯛꯏ ꯔꯤꯌꯥꯅ ꯑꯁꯨꯝꯅ ꯇꯧꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯃꯗꯨꯗ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯍꯥꯏꯔꯛꯏ ꯒꯥꯏꯇ꯭ꯔꯤ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯁꯨ ꯈꯪꯗꯦ ꯔꯤꯌꯥꯅꯗꯤ ꯃꯃꯥꯡꯗꯒꯤ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯁꯤ ꯅꯥꯏꯇꯣꯝ ꯇꯥꯜꯂꯗꯨꯅ ꯏꯟꯗꯤꯄꯦꯟꯗꯦꯟ ꯑꯣꯏꯅ ꯍꯤꯡꯕ ꯄꯥꯝꯖꯕꯅꯤ ꯑꯗꯨꯒ ꯃꯉꯣꯟꯗ ꯐ꯭रीडम ꯑꯁꯤ ꯄꯤꯔꯕ ꯃꯇꯝ ꯑꯁꯤꯗꯅ ꯃꯍꯥꯛꯅ ꯃꯇꯧ ꯀꯔꯝꯅ ꯁꯤꯖꯤꯟꯅꯒꯅꯤ ꯍꯥꯏꯕꯁꯤ ꯈꯪꯕ ꯉꯝꯖꯗ꯭ꯔꯦ ꯃꯗꯨꯒꯤ ꯃꯃꯥꯗꯨꯅ ꯅꯪꯅ ꯇꯧꯕ ꯌꯥꯕ ꯈꯔ ꯇꯧꯗꯅ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯃꯄꯥꯅ ꯍꯥꯏꯔꯛꯏ ꯀꯔꯤꯒꯨꯝꯕ ꯑꯩꯅꯦ ꯃꯄꯥ ꯑꯣꯏꯔꯝ ꯇꯥꯔꯒꯗꯤ ꯁꯥꯎꯠ ꯑꯐ꯭ꯔꯤꯀꯥꯗ ꯈꯨꯗꯛꯇ ꯆꯠꯂꯗꯨꯅ ꯃꯅꯥ ꯂꯨꯆꯤꯡꯉꯗꯨꯅ ꯌꯨꯝꯗ ꯄꯨꯗꯨꯅ ꯂꯥꯛꯄ ꯌꯥꯕꯅꯤ ꯑꯗꯨꯕꯨ ꯑꯩꯁꯦ ꯍꯧꯖꯤꯛꯇꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯃ ꯑꯣꯏꯔꯕꯅꯤ ꯅꯤꯌꯣꯝ ꯅꯤꯇꯤ ꯃꯌꯥꯝ ꯂꯩ ꯍꯦꯛꯇ ꯄꯨꯆꯠꯇ ꯆꯠꯄ ꯌꯥꯕ ꯅꯠꯇꯦ ꯄ꯭ꯔꯣꯇꯣꯀꯣꯜ ꯃꯌꯥꯝ ꯂꯩ ꯌꯦꯡꯉꯨ ꯉꯁꯤ ꯑꯩꯉꯣꯟꯗ ꯐꯪꯂꯤꯕ ꯄꯥꯋꯔꯁꯦ ꯍꯥꯏꯕꯗꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯣꯏꯕ ꯄꯥꯋꯔꯁꯦ ꯃꯁꯤꯅ ꯑꯩꯕꯨ ꯏꯆꯥꯅꯨꯄꯤꯗꯒꯤ ꯂꯥꯞꯊꯣꯛꯅ ꯊꯝꯅꯕꯒꯤ ꯃꯆꯥꯛ ꯑꯃ ꯑꯣꯏꯗꯨꯅ ꯂꯩꯔꯕꯅꯤ ꯃꯁꯤꯒꯤ ꯃꯈꯥ ꯇꯥꯕ ꯁꯤꯟꯗ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕ ꯑꯁꯤ ꯔꯤꯌꯥ ꯑꯃꯁꯨꯡ ꯑꯥꯔꯌꯟ ꯃꯈꯣꯏ ꯑꯁꯨꯝ ꯂꯥꯛꯄꯗꯒꯤ ꯖꯪꯒꯜ ꯑꯃꯗ ꯌꯧꯔꯛꯈꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯗꯨꯗ ꯖꯪꯒꯜ ꯑꯗꯨꯗ ꯃꯤ ꯀꯌꯥꯃꯔꯨꯝ ꯀꯦꯝꯄꯤꯡ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯗꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯀꯦꯝꯄꯤꯡ ꯇꯧꯗꯨꯅ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯃꯈꯣꯏꯁꯨ ꯀꯦꯝꯄꯤꯡ ꯇꯧꯕ ꯑꯗꯨ ꯌꯥꯎꯁꯟꯈꯤ ꯃꯈꯣꯏꯅ ꯁꯨꯝ ꯀꯦꯝꯄꯤꯡ ꯇꯧꯗꯨꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯀꯦꯝꯄꯤꯡ ꯇꯧꯗꯨꯅ ꯂꯩꯕ ꯅꯨꯄꯥ ꯑꯃ ꯆꯪꯉꯛꯇꯨꯅ ꯔꯤꯌꯥꯗ ꯅꯈꯣꯏꯁꯨ ꯃꯐꯝ ꯑꯁꯤꯗ ꯀꯦꯝꯄꯤꯡ ꯇꯧꯔꯤꯕꯅꯤꯅ ꯇꯦꯟꯠ ꯑꯃꯗꯤ ꯗꯔꯀꯥꯔ ꯂꯩꯔꯝꯒꯗꯕ ꯃꯥꯜꯂꯤ ꯃꯔꯝ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯅꯈꯣꯏꯅ ꯇꯨꯝꯕ ꯃꯇꯝꯗ ꯀꯦꯝꯄꯤꯡ ꯑꯃ ꯗꯔꯀꯥꯔ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯩꯒꯤ ꯀꯦꯝꯞ ꯑꯁꯤꯗ ꯄꯨꯟꯅ ꯇꯨꯝꯃꯤꯟꯅꯕ ꯌꯥꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯑꯥꯔꯌꯟꯗꯤ ꯁꯣꯝ ꯅꯥꯀꯟꯗ ꯃꯇꯝ ꯑꯣꯏꯗꯨ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯇꯧꯕꯇꯕꯨ ꯔꯤꯌꯥꯗꯤ ꯂꯛꯅꯒꯤ ꯃꯇꯥꯒꯨꯝ ꯀꯦꯝꯄꯤꯡ ꯇꯧꯕ ꯅꯨꯄꯥ ꯑꯗꯨꯗ ꯍꯣꯏ ꯑꯩꯒꯤ ꯀꯔꯤꯒꯨꯝꯕ ꯗꯔꯀꯥꯔ ꯑꯣꯏꯇꯥꯔꯒꯗꯤ ꯍꯥꯏꯔꯛꯀꯦ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤ ꯋꯥꯍꯩꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯑꯥꯔꯌꯟꯒꯤ ꯋꯥꯈꯜꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯗꯨꯒꯤꯗꯤ ꯑꯥꯔꯌꯟꯁꯨ ꯅꯨꯄꯥꯗꯨ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯔꯤꯌꯥꯗ ꯍꯥꯏꯔꯛꯏ ꯃꯍꯥꯛꯀꯤ ꯀꯦꯝꯞꯇ ꯆꯪꯉꯒ ꯇꯨꯝꯒꯅꯤ ꯍꯥꯏꯕꯗꯣ ꯇꯨꯝꯒꯅꯨ ꯃꯗꯨꯗ ꯔꯤꯌꯥꯅ ꯀꯩꯗꯧꯔꯕ ꯃꯗꯨꯗ ꯑꯥꯔꯌꯟꯅ ꯃꯈꯥ ꯇꯥꯔꯛꯏ ꯃꯁꯤꯒꯤ ꯅꯨꯄꯥꯁꯦ ꯑꯩ ꯊꯥꯖꯗꯦ ꯋꯥꯍꯩꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯔꯤꯌꯥꯅ ꯀꯩꯅꯣ ꯊꯥꯖꯕ ꯊꯥꯖꯗꯕꯗꯤ ꯀꯩꯅꯣ ꯅꯪꯅ ꯑꯩꯒꯤꯗꯃꯛꯇ ꯀꯩꯒꯤꯗꯃꯛꯇ ꯋꯥꯕꯤꯔꯤꯕꯅꯣ ꯋꯥꯍꯩꯗꯨ ꯍꯥꯏꯔꯝꯗꯨꯅ ꯔꯤꯌꯥꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯍꯧꯒꯠꯇꯨꯅ ꯆꯠꯂꯒꯦ ꯇꯧꯕ ꯃꯤꯀꯨꯞ ꯑꯗꯨꯗ ꯑꯥꯔꯌꯟꯅ ꯃꯍꯥꯛꯄꯨ ꯈꯥꯝꯈꯤ ꯑꯃꯁꯨꯡ ꯇꯧꯒꯅꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯔꯤꯌꯥꯁꯨ ꯁꯥꯎꯔꯗꯨꯅ ꯑꯥꯔꯌꯟꯗ ꯍꯥꯏꯔꯛꯏ ꯑꯥꯔꯌꯟ ꯅꯪꯅ ꯈꯜꯂꯤꯕꯁꯤ ꯀꯩꯅꯣ ꯅꯪꯁꯨ ꯅꯁꯥꯅ ꯅꯁꯥꯗ ꯑꯣꯏꯗꯕ ꯉꯥꯡꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤꯕꯅꯤꯅꯦ ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤꯗꯦ ꯍꯥꯏꯔꯤꯕꯁꯤ ꯅꯪ ꯑꯁꯦꯡꯕ ꯉꯥꯡꯂꯤꯕꯔꯥ ꯅꯠꯇ꯭ꯔꯒꯅ ꯅꯁꯥꯗ ꯂꯧꯅꯝ ꯇꯧꯖꯔꯤꯕꯔꯥ ꯅꯁꯥꯗꯁꯨ ꯑꯃꯨꯛꯇꯗꯤ ꯑꯆꯨꯝꯕ ꯉꯥꯡꯖꯧꯗꯅ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯔꯤꯌꯥꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯑꯗꯨ ꯑꯥꯔꯌꯟ ꯑꯃꯠꯇ ꯄꯤꯈꯤꯗꯦ ꯃꯗꯨꯗꯒꯤꯗꯤ ꯔꯤꯌꯥꯁꯨ ꯎꯄꯥꯏ ꯂꯩꯇꯕꯗꯒꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯂꯒꯦ ꯇꯧꯏ ꯃꯗꯨꯗ ꯑꯥꯔꯌꯟꯅ ꯔꯤꯌꯥꯕꯨ ꯈꯥꯝꯃꯤ ꯍꯣꯏ ꯆꯨꯝꯃꯤ ꯑꯩꯁꯨꯅꯦ ꯅꯪꯅ ꯃꯤ ꯑꯇꯣꯞꯄꯒ ꯆꯠꯈꯤꯕꯗꯣ ꯑꯩ ꯀꯂꯛꯄ ꯐꯥꯎꯏ ꯑꯩ ꯖꯦꯂꯁꯤ ꯐꯥꯎꯏ ꯃꯁꯤꯕꯨ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤꯕ꯭ꯔꯥ ꯑꯗꯨꯒ ꯃꯁꯤ ꯀꯔꯝ ꯀꯥꯟꯗ ꯑꯣꯏꯈꯤꯕꯅꯣ ꯅꯠꯇ꯭ꯔꯒꯅ
karam kanda kamtau karamna oikibno habisimasu ai bhab taba ngamde adubu aina nangbu thangoi sena nungsi haba wafam asimati tasengna chumba male haduna mahana riyada hajaki matau samna riya amasung Aryan nuksina bahabidu waiki riya amasung Aryan kem aduda ahing leklingi matam adudadi karimta taramde adubu nongalapa matamdadi mafam aduda kanagum misak kharana makoibu thiduna lakpagi konjelamba taba phangki matau samna Aryan riyabu mafam adudi khawdokladuna mafam adudagi chelakki somna kandana Amitabh amasung Nenana South Africa gi police camera puriduna Riya amasung Aryan bu koiti thiduna lakhi Riya amasung Aryan mafam adudagi kana cheli madudagi de Amitabh amasung mahakki de madusu makoi butanaraduna koichin chelei Amitabh amasung mahakki party aduna Riya amasung Aryan bu kutan tanrakpadagi mokhiju upai lithabadagi u amagi mathakta karaduna lotpataki asum tawduna Riya amasung Aryan u mathakta kaduna lotcharami Tabu Amitabhna karigumba makol khar tabadagi mahana kuyeng yeng pumatamda matakta Riya amasung Aryan leire habisi khangmadagi mahaksu uudura kakali madudagidi uudura kakalaklaba matungda Amitabh amasung Riya mafam madudagi chendaba honabagi matawdu ubadagi mahana Riya bo tanakhi tabu mafam maduda Aryan su thauri mapaiduna Tarzan saduna sungchilakhi amasung Amitabh makoyani asumasum phunaba horai Makoini na sumsum punabai matawado Nena amasung mafam adu leiriba pulising adusu khangwadagi makoi manakta lai Aryan amasung Amitabh kana phunakhi mataw usumna Aryan makhala tarki matawadu uruba matamda mafam adu leiriba Nena amasung pulising aduna Aryan na namoi namduna lai tawutabu mafam aduda Riya singchalakduna Aryan bukana bahona jakhi maduragidi karigno na koina makoida namoi namduna leiribase haduna Riya na hangi maduragidi Nena nare Riyan torpese kaino mahagase terrorist amani mahaki mission ase nangbu phaba nangbu kidnap tawba lakpani maduya Riya dik amta tajakite karino koina nganglibdo ayem thajade akoi bana hayu haibagi haibo ranguni haiduna Riya na Nena dare wai taraba matamda Nena nare adu daragati pharini nangna mangona masamakta hango maduragidi Riya su wakal yamna nongaitana mamittagi pirang sintaraduna mahana Aryan dangi Aryan makoina haris tumra Karigino, tumina leiribidi haduna mahana Aryan da hanjan hangjay adubu Aryan kaimtu kumakkide maduragidi Nenana nang satho mahagasibu phadabi yaro haduna hare wahilu tarubadagidi Aryan su mafam madura leiriba police amadagi nongoi mulladuna Riya da namki amasung mahapu gunpoint thamki madawadu uruba matamda Nena amasung Amitabh makoina paramba khulaising adu handoknakhi madigi somna kandana Prime Minister atuna sahoduna karigino aigi chanapido terrorist amga chalibidi haidun hangi madigi Amitabhna hare nangi nachanapi bu kannabu honaba matamdadi karigumba koina nomai kablo pataragadi nangi nachanapi du soidana sigani militin adugi mamangda leiribasi Riyane mahagna militin adubu kallibani haidun hare wahidu tarabu matamda Prime Minister adudi yamna ngakchiba haibidu oike somna kandana Aryan na kanagumba misagamada phone tawi amasung Riya aiga loinaduna leire aduga hayang ayungata Cafe of Good Hope hariba jaga asida sususuna chakani haidun hare mahana phone tawriba misagasi kanano haibasimade akoina matang asida khangba ngamdri somna kandana Riya su mamitagi mapi sintaraduna Aryan na tawrami pamongda uruba matamda yamna ngakcharami mahapu mafam maduragi nongoi namdana porokkibanina mahaksu Aryan da chingnadaba singamkide mahak mathwa yamna nongaijakide maramde mahak magna nungsijaruba misagaduna aduna tawguni haibase mahana mangda phawba khalludabani mahani yamna wararaduna Aryan hare pumnamase adu taragali namthak tarene aduga kem mafam aduda nangna aibu nungsi haduna phongdokhibadu punamak namthakla aina khanjarubadi agi apamba aningmasing asi agi ima babana khambidaba tarakasu nangna khangi haduna khalubani adubu pumnamase hawjikti namthak koiduna lerame aina ngona karigum nang phongdok pami madudi aina karigidamakta Cafe of Good Hope hariba jaga asira chapa pamli bano habisi nang khangra mafam adudane samudra ani tinabani mafam ado yamna santi yoba jagani aina khanjarubadi masigi journey asida aina agi asengba nungsibado thengnaragani haiduna khanjarubani nangna ithel sing asibo engwanda phawon biramladuna nangna amu hana munbiribani ne karigumba masigi ithel sing asi nangna engwandagi munbigada bowi bataragadi karigidamakta masigi ithel sing ase phawon birami bano madigidi mafam adudagi Aryan su karimta haramdabida chakhi dawi madura Riyan mahapu chingchilatuna hare karigino haiduna hare nangna ibu sunu nusigidabra haiduna hangi wahilu tarabu matamda Aryan na kalisu laitana haidulai
Why, I know Bunusiki Balate. I did Langase, Sumnatagi, I give mission Aduga, I give mission as a Amaburo, I might pok to be a day. Riaso Aryan Gay, Mahana, Karim that hopes at the bar, why you tarbu matamda, Matamoika have the wake. Ma Karito widow has a conkide, Karam Hina Kungani has a conkide. Maduragidi Ma, Wakariam no Waitana, Aryan the Hare. Karigumana Masi Wapomase Engonda, Hana Pongo Pilambo Taragadi, Nanga Ebukin that talked up Tarakaso, I, Nangaluna Adam Salama Busugaina, Maramde, I know Bunushi Hadana, Mahana Aryan the Pontoi Amazon, Mamiti Mapis in Tarakati Lepkide, Tawutabu Aryan de, Nungi Tamoi Panbuka, Chop Manaki, Ma Karinta Konkide, Motawasum Makoi journey to Amuhore Amazon, Cave of Good Hope Halipizaga to the Yore. Mahomadu Yorumatamda Ariana, Aichalage, Nangitina Horo Hadunare, why you thought of Matamda Somlakanadi, Riadi Amangake, Kaino, Nang Butato to the Chaturipasana Karigi. Madudar, Ariana Riadare, I mission a celloidri, Maramadunani Hadunare, Masu Yamangai, Tanjaduda, Amitab Amusong Nela Mapomadura, Gali Tobin Madiri Riana, Arian Bumapomaduragi, China Bitamutahare, Maduragi Ariana, Ria Bukami. Maduragi, Gari the Amitab Amusong, Nena Kumtare, Madigi Amitab the Heck, Gari the Kumtar Club Matunda, Salam Koli, Mauna Salam Koli Base, Arian the Kolivini, Matawudu Rubumatamda, Ria the Amnangai, Madigi Amitam Hare, Ranbir Hariban Pase, Rowe Jenny, Magasi, Mission Asigi the Muta under cover the Lake Kibani, Adugumasi Wapomase, I saw Kangutre Hedunare, Somlakandadi, Rogi Head Aduna, Ranbir Hariban Pa Happy Arana Sibu. Undercover mission number 10 with the Mahana approach Tokibani. Doesn't have a taragate, Ranbig mission as a raise one Hariban possible Pavani. Maramaduna Mahso undercover Chalatuna, Pakistan, Makogi, Marak the Yoxilupani, Madi de Makoina Loptuna Duna, Riabu Pagani Happy Planasi, Kang Patagi, Riabu Kanabidam to Mahan Honakibani, Madrigi, a South Africa, the Namu Kanavi the Mutala Kibani Hadunari, why do Tarabumbatanda, Riadi and Mangami, Madrigi Mark Chalage. I give Michelle Loidri Haduna, Mapam Maduri Tolakato Butanjaduda, Nenana, Ranbiru Kami, I be the Arian Bukami, Naiko, Wapam Singer Sinang, I quit a Han Hydrocarigino, Karigumba in the one and Nomina Kalam Bataragadi, come over when he had hangi. Mudra Mitapna, Kaplati Kaplet and Hydra Hare, Somakanda, Kankangudana, Rezwana to so Mahaki missing Galwina, Mapam Madulai, Amazon, Mahana, Ranbir and Nomina Kapai, Amazon, Ranbiki, Mapam Bom the Pond K. Matosum Makoso Mapamadagi, Reswandagi, Natom Vitamata Chile, Asumusum Telapum Matamda, Makoi, Samudramapana Matagari, Samudramapana to the Reswan Amusung, Marki missing Aduga, Amita Colonina, Nenasu, Nomicam to the Remy, Madagidi, Mapamadura, Nomicam missing Aduda, Ranbi Central to the Purame Amusung, Amitab Kimating Pangame, Amitab Amusung Mahaki, Party singer the Mapamadura Leriba, Reswan missing at the Buluna Putaki. Maligni Mapamadura, Sakiba Masong, Reswan so, Amulakalutuna, Arianda Etectore, Madurigi, Makoina, Arian Bukutum Chanke, Makoina Yamas Horduna, Nanga Quibo, Pungusi Vanille, Aduga Masigi University, Nango Danata Yamacharu Hedunare, Tobutabu, Ariana Makoibo, Amulakchabangamke, Matawusuna Mapamadura, South Africa, policing at the Stomjale, Amazon Makoibo, Mapamadurigi partner Pudun Chatke, Madiri Ranbir Happy Arinsu Maki. Roche Faduki Manaktalai, Roche Faduga, Mark Warisan River say, Mama Takimadam like Koina, Arina Jungle, the Kanaguma Misagamaka Warisan have today, Makoi Chipko Warisanaduna, Lerumbo Rame, Makoi Chip directly over home say Nangna, Riabu Paraduna, Bokada Bajaga, or Homaduda, I give missing a dollar Tadole. Masi Wahom Singers Aina PM Amazon, Mahakilo never Misak Homa Madaka, Dopani. Karigumba Mahoina, Mapamadula Chatpataragati, Prime Minister Gimanakta Riba, terrorists see happy terrorist key informal to Kanano have a common Duribani Hadunare, and the Prime Minister Buna, Mujan Valta Thakre, current Buna still was at Havani. Aluga Mahesba Buna, Ina, Kabo Good Hope I was a gas at Havani. Maramaduna, Mahesba would hike was a gaduda, res one so Mapamadri of Shalakibani, Masina Talipasi, terrorist key informant as a Mahesba would have a similar Quina Kamungamle, Maramaduna Mapo Quina Parabani Hadunare. Matosumna Mahes Babula Padu Tropatanjadu Mahana Karanda Kanbina with the Thagatchari, Tobu Karanda, Tasana Tabi Matodu Urubumatamda, Mahes Babusu, Masai Kalera to change the way, Amazon, Nakwin Ibu, Resban Pagi, Manata so in a Tindiga Dribani Hadun Hare, why do Tarpumatamda Karanda, Chalo Chaloyale, Reswan Gananga Jelo Undaru Hadana, Mapu Mapumadagi Tadoke. Matosum Nakwina informant to Pavangame Adubo,
Nangna South Africa the Mato Karam Yokibano Habisimde Kusubapta the Hadunhari. Mato Wasumna Ranbina, Wari 33. Matamuda Mahakso, Reswang Manok Changaduna. Sakabo Musonga Yasna Nipi the Pomodudagi. Pudun Lana Honda Patargaso, we took a holiday, Maramde. Market security say, Mayam Lamani, Maramadra. Karaluna Tokani, Karigumba in the P the Bonuchi Lang Taktuna, Mapamadagi Purapadi Yagan Hadunhari. While you thought about Madame Makoi head at so, Mahaki Wapamadu Yaki Amazon. Mahaki Makomado Hantuladuna, Nangi Mishana to Chana Patoro Hadunhari. The same Herbamatanda and Birso Masapazabanina. The P than a Sweden Yarkan have say Reswana Tazakibani. Madina Bina Makoi Chebadru Makatari, Mapamadura Ina, Riaganushin that have say Sakibamuso as the Kanganbani Aduga. Makoida Ina, Riasina the Piamato with the Urubumatam the Makoi Chok Patagi, Reswan Sum Haki Makwandaki told Kibani Hadunhari. While you thought about the Somakanda Makoi Chibatu, Yam Haro Jeremy. Madigi Makoi Chibatu Hatakli Basi, Nangbo, Prime Minister Masamuna congratulate Pami, Maramadra Mahaki Mayumda, Nangbo personally Kavripani Hadunhari. Why do thought about the Ranbisu Yam Haroke, Amazon Mahak Toketo with Tanjadu Makoi Chibatu Mahapo Makushilunhari. Nang Prime Minister Gimachala Pido, Tasing and Nungdi Nushibra Natagana, Nushidabra Hadunhangi. Why the Gipakumado, Ranbi Pibang of Kidi Mahak Mapamatudagi, Adamak Tolake. Madidi Prime Minister Gimanata, Ranbir Lake, Ranbir the Prime Minister Haraklivasi, Mission Simatan the Nang on the Habidi Adabra, Aduga, Rias CBI Happy Wapamasi Nang on the Haju Karikino Hadrangi, Madura Rambirare, Masi Wapamasi Akoi Chief, Sarat Amazon Iko to the company, Atopa Mida, I Tazabangam de Hadunare, why do Tabamatam the Prime Minister? I was Tazda Hadunhangi, Madura Rambina, Kapigani, Adomuso in the Tazadi Hadunare, Masit Talibasi. Rogi General Vitaragadi, Prime Minister Pava Tazidi Hapisu Tagli. Madi Prime Minister Makatari, Adu Vitaragadi Nang Kalibasi. Informer do Isu Wenambia head to the Calibra Hadrangi, Maduda Ranbina. Wait, Wenambia head to Kanbagin Hadunhari. Why do Tarabumatam the Prime Minister na? Why at the Amata Haidibita, J. Hin Hadunhari, Masino Talivasi, Roe Genasi, Prime Minister Karawidi, Levan Maruwe Habisimidi Tagli. Wahom Sitardana Ranbi Mapumudri Tole. Madigi, Ranbin Mapumadri Tolapumatamda, Riagi photo theatre and Ramagi with Urubumatamda, Mahana photo to the Mundi Jeremy, Tanjaduda, Riagi Mamalai, Riagi Mamana, Ranbidare, Numit Adudagi, Mahana Nango Adamak, Uningduna Misto to the Labani Hadunhari, while you thought about Matamda Ranbina, Mapu in Mapamasita take the Cardinal Purposity Agi Tawebani. Madigi, Riagi Mamanhari, I say, Prime Minister Gi, Nupi, Webatanatana, Mama Masuweribani. Maramadana, I get John Piggy, Tamu the Lebo, Home Sangase, I should come Mangami. Yango, Riana Nambu, Tamu Shina Nushi Japani, Aduga, Karigumbanang Suria Bonusibo, Bataragadi, I coina, Nakweda, I get pa pigga the amatarite, I quisuyai. Maramdi, Nangon the Henba, Kanagumba Misak Amatana, Mahapu, take the Cardinal Tamba Hapese, or Toloi. Madrid Mapamadagi, Rambi Tole, Somnakanda Amitabam Nana, Waisan Drolemi, Makuza Hose, Hanjana Habitawale, Maramadana. Cinema yung si hadu na program tong nalerambali madurigi rambi changchilakuna karigumbai haktagtagi na koida awapa pibo bataragade ay bungapigani haduna rambi na makoy ani dhare madigide mitam na hare kasukadita nangna mission na sina hayna maruway khalatuna riyabu kanbana na maruway haduna tawki bathabang ngakani aduka nagi haktagtagi ay so hana kay kharabani pc tungna bahabido walitana haduna mahana nena lo onseladuna rambi dhaharame Madini Mapamatagi, Ranbir Tole, Rambina Gai Todun Lapumbatamada, Get Mapana to the Ria founder Lerami Amazon, Rambi Gari Kamki, Rambi Amazon Ria, Mundi Yanadun Lerami Amazon, Karimata Hanaramde, Maduri Rambina, Ria Bugari the Tonkalo Haduna, Ria Su Gari the Tonkale, Somna Kandana, Mama Mapa Happy, Prime Minister Amazon Makina Peterso, Yam Haroja Bahabido Amazon, Amitab Amazon Nenaso, Yam Haroja Bahabido Rami, Mato Sumna Movie Solution Key. Karagamba movie Sigi Wari si Pazabi Bataragati like comment subscribe to Vidamo Amusum Thagatchari.